Lakle Inspector Tayai Ahan Mamaktada Diamond Radio Channel Gi Inspector Tayai Tabiri Basimu James Sagujamna Taram Nokshabulona Naiko Nona Kurumjari Nasi Shupudana Luxury Inspector Tayai Chamgaga Kungo Humdu Shubatanka Warrior CSA Tokiba Todokagi Sagachamani Apaba Singh Loksindi Fataba Singh Nakanda Thambi Ngasigi wari asi Gawhati Assam Tokiba Todokamani Ngarangi Makha Pungyada Sir Pungse Yamnadi Ngan Badinatre Karakasumamni Mamli Karakasungalingali Tasina Numitam Ngalamadi Maido Ini Natraga Machuni Habu Kangadavan Sir Ainamo Masi Hajari Sir Hariba Boradu Manundu Yori Karino Habadi A Kangjadi Kosa Ada Makugi Munda Sweta Kobi Toparma Musamatan the Society Hijabado Madugi Paudu Tajabada Sir Ay Wapum say Police the Tamjani Madisar A Tamjavan Madu Sweta or Muni Habi Wana Sadiko sir Aduga sir please I mean the Hibiracano sir I should Imana Vanina Wapum Dula Lambataragadi I put Sidamu Mananu Itabo in sir Magas Adugi came to Colon Nana Piris a big clue woman Masine with the Canaba Sweden Porcanical. Thank you so much. Adoma Yutkiana, Asing Machumba Capital, one of the police to Matang Pangasi Matagacher. Nahak, I couldn't carry to Mingpon. Hojigidina, Chatpian. Thank you, sir. Thank you. Was I booked into you? Punisher? No, such a lot. Yamna Chow of Clue woman. Numida Waram, my Sae had in a paw, Peter Kivaduga. Imung Adu the Mahana Sweta Leraga. Gari the Bora Amada Port Puga Doribana Kariki. Mapana Duk Shabagi Poche, Factory the Gillow Haraga. Mahana low Chatka Doribasi. Mayum the Matamadu the Sweta Labo ready. Sweta Hondogamana, Bora the Poche Logo Doribana Kariki. Aduga Bora the Angango Machu, Deribaduna, Karimachu. Bora Dunakadai the Lakraba. Bora do the Yabo Potuna. Karino Habadu Ulan Batarian. Sir, what form of the sir? I was in the Karino. Sir, Magi social media gis data sir. Mana he am Tatan Haibo Pomama. Kari Wapom. Sir, Mana si the Harisi Magi status Tihi Tagarbeda. No means no. Sir, Masi Ayamatam the Yamna Tagal. No means no. Haibadi Yadi Haibadi Shungayadi Yaroi Shungayabongamlo. Aduragadi, Munda Kanagumana purpose togo, Adamana Yadab. Aduga, Mahaki Manglan, See Oiba Hiba, Mapana Hiba, Wapuma de Sumangani. Mahaki Manglan, the Mompong, Nadripova, Kanaguma Matanamong the Nuxi, Haina Harakadu, Yabungamloy. No means no. Must have a Sweden order. Sir, Madu Wapundu Malis. Aduragadi, no means no the gay. Mahaki Punchi the Tempsing Narakiba. High with the Yadrabadi. Hat Penatana, Atopo Upilati Habduna Mabu Hat and Nabagina Mahaki Oiba Pandrabadi Kanagis Oibiaroi Madugi motive other the Torquoramas. Sir, other the Hosi Kadito Bataris. Housi Sisinde, my Koisakatai. Sir, Kataway, sir. Gauroki Yumda Mama Pamache Amadi, Imung Manungi Musim, Wahong Pong, Bagi Tangai Kadamatamado. Makoisian Bayaro Todo Simung Sigamari, Sweden Linaga. Aduga Mapana Hibida. Makogi Masanopi, Kanago Mamataganushinadi. Aduga, Mahaki Manglan Amalay Habdo, Sweden Sungan. Aduga Maragasi Gorobna, Mahaki Nuxiba Ponto Sweden Oran. Imung Manuxi Oxan Boran. Madudagi, Taudogasi, Toki was Sweden Oran. Adugo, Makogi Masindagi, Toki but Todo Simatanga, a saying Bachumba to Kanga Nogidama, a quick Kangata. Chachilo, Garitoro. Karino, sir, Adudagi, Midum Park rubber, sir. Gamay. Pabek the Avanat. Tolibato Doski Matanga, Yamnan Tizan investigation toki. Yamna Kupling Sit, Paul Cole, Wari Sanaba, Aduga, Makweni Lane, Marie Matang the Mokogi and Palmer Tadok Kayamarum Tiki. Masigi Matanga, Mamana Pankas Nahari Wapam to Kayamugano Chumbazano, Haina Munanaki. Manak Nakpadaleva CCTV footage the Yankee, Madudi Mahak, Yum the Gitole Haina Pankas Nahari Badu, Yum the Gitolak Libra, Tolak Tribra Habadu, Munamu Yankee. Masigi Matunda, Sweta Amadi, Gorob, Makweni Sekayamugam Marie Lenabano. Aduga, Makweni Tinari Sekaram among the Tinarivano, Madu Matanga Kopnanki.
Sir, adudi madugi makhade kari tawkre sir. Gamai. Madugi mathangdagi police na imung aduda soidana maki mihat pa lairani haina khangbadagi imung aduda police ki team mafam adu yoksilaki. Toro. Come on. Panisha. Changchanchilo. Imung aduda leiba mi puna maloina ko toro. Thaudo si makhoi natana to pakana amata pangthoninga leti. Kautro. Yes sir. Mi lebi bro. Police lai mi lebi bro. Oh sir. Akhoi lejei. Oh sir. Imungi mi thole. Hiam nungai jare. Goroki apokpadi. Ibungo. Ai su lejei. Kari happening bano mafam se lakpi se atopa investigation. Pamo. Akhoi laksari se atopa case amagi nati. Imung asida thokiba thodo dugi matangda. Oh, adudi bungo kari matangda kari karam matang yobiraba. Matang haibabu Gaurav koktopiro. Ma kaada larik padan lairi. Kari tanja sida maha kaada larik pabagi matamda nati. Case asi maha kayamna maroi. Ya mari leni. Haibiri si inspector. Isanu pa Gaurav ka kari matangda waro bibe de pao. Case asida adongi isanupana asengma singloina hairabadi matang asa dum loi biare adu hauji oriba phiba masida mahana aikoida sengba haidaba sina koina case sigi langla langjin khangba ngamda duna lebe hauji di mahana haidraba suro aikoina chumba kharadi khangle madudi Sweta Agrawal imung asida mai thadan hatkib kari nuni haichu bibung aikoi imung makta da hekta taina biradran babung aikoi se yum masida taina bagi wanati thaudo sedong imung da thokibena haibasida mek sena khang Yarabdi Gaurav to Kotopiro. Mongonda Koi Wahong Pong, Cresataki. Kari Nuni Hashiba. Madi Adugumagi, Tabak to the Karimati Yawlate. Aduga, Nakoina Topa, Togo Sigia Topa Clue Pondraga. Imungosi Sirami had an Imungosi Pantopani Habe, Hector Hajan Bagiwa to the Madu de Quinwati. Babong, Madu upon Karigum Taleti. Imungosi Topa Todoni, Imungosi Mina Kangadam. Imungosi to Hadan Imungosi Mina Hector Togan Have Labrane. Adugi Waka Solate Bong. Imung asida thokpani imung asigi mina khangwam thoi imung asida leiba mina natrabadi atopa mi laga imung asida thawak sathaba yaro postmortem report aduga tholiba thado wathoksi evidence khoida leirabni pam matama hambigano adong isana pa ko thopiro kari no ne haisibo tabrani mamana mo harisibo ai tare madi kada ima waro bibiadi adong isana pa yam thuno potopiro magi masendagi khoi kari gum khar khamgo pa natraga ma bo khoina kamanung dagi changaga chingthoga mongonda wahang pong haibra Natraga police station the Puraga Mahako Koktoksaragi Inspector Togo say Agi Sanupagadi Marie de Lane the Brahina Kali Masida Mabu Pokshan Birasibo Kanana Kari Tamsan Bidana Kanamatana Pabung Tamde Police Ikona Toba Tabok Tong sing I coin a pangliba evidence of the Matung in a quinato I coin the Matic Saba Adongi Sanupana Togo a Sigamari Lane and that we have a say I go Kanjara Kanadi Mag a quick wari sanabada, man had a good win at Tabi. Gaurav, see the lady. Gaurav, sir, Swetagan and Karimari. Sir, ma Igi Marugni. Aduga, a quick lunatina. Aduximatak, I go call a spoonman. Okay, call a spoli, Maruboy. Ado Nahana Mongwanda Karikari Kanbadile. Sir, Wapam dubu, Wapam the Nina in Haisa. Nangna. Sweta Agrawal the Kari Kanbale, Nang Kanjaba, Nang Pamjaba Ningjaba, Natraga, Nang Mabu Shijabagi, Kari Todo, Aduga, Nakoni Yanadaba Nanadaba, Kari Karile. Sir, Karimata latest, Aduga sir, Magaiga Nukshinaba, Kariguma, Adumbadi, Twina delete, Hoi, Ma Agi Marubni, Masidehena, oh, Nangi Imana Haikibo upon the day. Mamo is ending Baduga Mokina Pamjaba lay have a pump strike. Nangna Pamdan and a quiggy mana Mo in a Pamjaris in a Karimarangin. Sir, Madudi Imanasum hybrid a country. Aiga Magadi Nuxinabadi lake. Oh, Nuxinabadi lake. Adubananga di Pami. Sir, I will Nanga di Pami, Pamdi. Sir, I adumba on the high Kibakarim Talit. Kari, Kari get a century. Inspector, I call you Mamaka de Chabo, the Minalevi Pong. I quit Air Papirakan. Ayo, nang na social media da
Ipong pongna nang na mangonda nungsi haina haibada mana no means no. Social media da kari hari. Sir, aduti sum phagi tawna bris. Phagi tawna ba. Social media da phagi tawga bro. Nang na mangonda nungsi haina haibada mana yadam. Maduna maram orga nang na yum masida mabu namduna puruglaga ijat mangana bhona kiba. Nangi imung manung na mateng pangkiba. Madudagi Kanglak lani kangduna nang natabasi nangi mung punna pangthokpa natro Inspector wafam asibu karino namdana isabu mara leba mi oina amukta tumina rebi khone pabong aikhoi punama khanglaga laklabani aikhoi mahak pu mafam asdagi purga wahang pang ba kaisu kaiba leite pabong na maduda thingbasu madugi hak leite stayda arrest memo aikhoi puzaro libisin adubu pabong amadi imagi mamangda adongi nasano pana tokiba thabakto Madugi aseng bo afamdo haidokpa khanganba maduni khoina pamisi madu khangla matungda dongi na sana pabai khona puduna sarkan adu masimadi khambiyu oida pada banganga gai khoidagi case astagi lithokane haibo afamdo di topiro maramdi ai khoide evidence marang kaina le ai khoina amamam tong puthorpuda seningai kari mata leitraba chen be yara roido khwaidagi phabadi na sana naran yaraga thaudo asigi matangda thokhibo wafam punama khaidokpuduna khwaidagi afabo igen Hayu goro. Hayu. Hayu le sasan. Sir. Ai karimata ai thodoksi ai karimta mari leina ba leiti. Hauji phawbada sengbasi hairaro hena loren. Ibungo karino. Isa nupasina karimata khangde hairbasu. Mana pangthokpa natragasu mana pangthoi haina machenchina haidriba makai aikhoigi mangda mabu thap torga phobi chebiga doribro. Tumi lebima. Cases te imagi su matang lakan. Isano pada hanging edi isano pana kumsan. Aduga imada hangba matamda su isano pana kumbero. Aduga aini imada hangjari. Adongi isano pasi Sweta Agrawal si yum sida puruglaga. Adongi isano pana Sweta Agrawal na washroom da sanging eda. Adongi isano pasi yum da dumang leibra. Natraga numit adugi oina maha matanta thokiba kariguma mate yaubidabra. Yaudi Madi imung asida dumbak Sweta ga maga lakminarga kari kari sa thak chaminare adudagi Sweta na madi washroom da changi haina sangkiben adudagi mahak sumtok tholokhidaban madugi matungda mai salakpa mainam nambadagi akhoi sangsilaga chenchendri yengubada ma washroom da mahak masamata da sijaramba kaktan okay adudi adongi sano pa yumdagi mapan thokte habe gorop adongi mana na yumdagi mapan thokte hari Habdi Sweta gana khani la matungduda thokte nangna mai thajara matungduda makhoi washroom da sangubudagi thengnare aduga Sweta gi mapada pawpi achumare sa madu achumare oh hadu arabadi sengna hai numit adu da nangna bora amada mi asiba manba ama haplaga nakhoi gi factory dagi pochai porokpani haina porokkibagi CCTV gi footage soi koi da leram ulo hai bro Ulo hai braba sir karigina senthiri nangna kaithia laduda factory dagi pot lorubani haidana nangna bora amana pullaga nakhoi gi imungda pusan kibado adu puthor hoji matu yenk sir adudi factory gi posai singni pabung namu factory da mu pukre nakhoi gi duk sabagi pochai sing machu sangaba polam kya nangna bora da hapaga pulai Factory na yumdagi lapna lerga hariba polam singadu nakhoi imungda pusan khibe maramna karma inspector wafam adu isanu pada hanna hangaga ma mokok ngahon gadori karigi dang ton khodi asyamna singna birish tomina mukta lebiyo kadawge ba wafam asiya seng bai khoina khanga kanani hangjaris gorop aseng bodo hai gabra natraga custody de salaga sinde sir no pasi ga da chalo furniture amtu na piko Hayu mo, hayu karo. Pulis na hari bisi chumra. Hayu. Karigino, nana tumi lady dubo. Babong, nasano pa na haibi ada bado ihajagi. Taudosi matang na koi muna kangamni. Sweta mai tharaga si jabanati. Kari, Sweta bu mai tharaga si banataba. Achumani, mai na tharaga si jabanati. Mai do di mahak kona shiram daida mai thar. Kari no haibi sibo inspector. Wapam sibo kari. Amukta tabi ko pabong. Thang na masada thangpham tara ga humdoi tara mari le
mi amana masa mathanda thangna hanjin thinjabada ani mangai ahum mangai mari mangai adu masa gi haksang gi saruk kya da mafam traum de tramari leiba sinadi babung thaudo gasi adong gi imung gi mi singna pangthok pani habasi irai laina taksadriba adong gi yungi mapanda thenbor madi kerole kai mina soidan urangani adu imung asida thangpham traum de tramari gi dak leraga masa mathanda mai thaduna sijai haibi yana namagi damak Sipatri Baksang aduda Tau Hejilga Mai Tharadi Habiu Pam I could Nigeri Wapam say Career Ramble Aidi Yum the Lebanati Purumoxi Mamaga Machiga Maga Makoi Hum Leban Gaurab Hirodra Hausikia sing was Supabuna Kaning Libanina Ayu Taudosi Matanga a sing Wapam Dotam Natrabadi Castidi the Purga Sir Sir, hayu. Police na hari bachi chumra garo. Hayu. Babung. Soy dina makina san pa haire. Hayu. Garo hayu. Nanga sweta ga kari mari le. Kari gida magna na sweta bhat pan. Aduga masada nang na kari gida mag thang na traum de tra mari rak thiliba. Aduga nasama ki imung do mai na thab gi maram na kari gi. Hayu. Sir. Sir. Ai hayu sir. Sada Lao Sasilo Yarani Kules Yorobasidi Odo Sukaklogen Mate Madito was at Minani Kakalo Yari Karino Yorobasibu as Kano Igarito Mose no at the water. I know what some no Caesaraga Nano no to Sunuk Shabi Ado Garipotito Muyadana Adomine Haganogoro I know what I do. I am Landia Mani. Kaino nang haido we are just friends akoy marup ni kaino hoy we are just friends ado haying de Valentine Day ni so aina no danuk siya na phongdo ke na khale no meche da ina red rose ama pirga namada aina nungsi haina phongdo pa ina pam adu nang ne ya biru doksi khalu badai isa se chingna singna leirabani kari to dono khangre yare ba garo 어두마이나 파기더군 숨파기 되기네 난 얌세레 숨으실래 아이나 하려드나 에코디 모르니 그이기는 너나 아투모하긴 갈리도보 아이디 까나마터수 능시데 난 각도나 인 오리보 tumme chatle hippe chare college dasu larik parasu mobile yengasu everything any yengo mai ke khudi mata nang ginang ngaktani nang natana to kana amatu uyadi as gorop nang yam serious ore sengba adu wadu na taba top larik ki wari one sanase okay baby okay as I roga larik say yare se adu aina khangda bakrali nang horen akhoi de yumda chalaga engona khara takpi tami be yabro akhoi sena su nang lakpo sem harawi adu aina khangni bakhra su nongdagi suggestion atai chen longning bakhra leiba yare da nang na noide chatna bana nana tori bagada do ai su loine khang aina hare da ai su khange nang nai bunung sia ba adubu aina haiduni facebook da aina haido maya punamak nang khakta nathi college da bunung sia na haiba mi si kyam yame adu moi mayam do loina mak thana in haido no means no aina ne yaga da matam am lei nang na madu phaw ngai ba ngam labadi nang adum yar akarma matam mathang tha natraga mathang chahi karam kanda aina CA loira matam haibadi CA ora matam CA charter accountant men man ta di nang mo article ship kine na mo nang nam tor si mo sidai nam adu gi su to ana training mo chatle college gi mo nang no honai nang kai khana gi akhoi gi leri belan thom ya ponchi su bagi ne phaktu na sa su loibena ro si cho aina no da haje siabio ai nang mo thamoi sena noksi nang ai bu yabio ke dorgi garo wari se dum sanagi sanara gangange gangnaraga hanagi topic ta dum hale ai nang na ibunung si haiba do ai khange ba but ai na hari se nang thajabio ai kana matagi nungsi ba accept to ba ingam ja heroi maramdi ai gi mangama leje ai gi mang ase mo phawna driba phawbadi ai ngon da ne nang na nungsi na kaya ra khana hairasu nang na ai gi mang da thwai tharasu ne ai mado no means no
Oh my god. Sweta. See, please. How's ibani long say have native. Agi Tamoida Sweta Agrawalna. Mapam Kaduna lady Haina Kanjageba. See, Yabio. Really. I love you. I love you so much, sweet. Goro, I saw Raniko. Nangish some pagi the gam serious. Yaris, Colesio. Aine, someday was am to Unero. Sweta. Yadin, Magi Lyric. Ain Mabun sees a use the Malika in Kungdir. Adobo. Ain an angudi. I swear to him. I go with Rabadi. Can I take a beer? Sweta. I love you. I love you so much. Somna sir. Ain Mabu Yamna Nuxich. Adobo mana di no matagi Nuxiba except out. Adobo. Ay. Mabu Kudum Chanbadi Pam. Kudum Chanbadi Kidi. Sir. Adobo Magi am a Pabamadi. Magi Tamoida. I know she have yadragasu. I go Magaluina Batinabadi, Mag Yadabalati. I should come. Mana even she have the I should Tamushan come. Ado, sir. Ay, Mabudi Kudum Chan Pamki. Oh, Maduna Maramuraga. Nana she have the Yadabagida Mag, Mabu Punchilusinkiva. Sir, I you up sing a sitabico, sir. Aina phone toba, Aina Mrs. Taba, Mark Amatalaki. Aduga. Mark, I call to the young Matam the Mark. Busy labor camera yaw. Maduna Takadi, Mark Atopamiga, Hibidi, Aina Kundava. Mana di Pamjabami Atopa Marilina Babanki. Machine on the henna, pulling the lang tak Navamati, and on the watch of a camera lake. Pakalo. Oh, hello, Sweta. Oh, Goro, can you again? No me down the phone to Shigano. Kesho did. As I did no on the phone to one. Other than pointed on busy lay. Other any Mrs. Tabasan, Kaina, amateur, Halakti. Goro, I know on the height of the I did like I'm not gonna party. Other iPhone busy lay though. I die for the beginning. No, she no you are son of a tea. I quick professor, I'm a equal to one. The life of the gay, what he can son of the other buggy son of it. Sweta, Kashukability. I know some Tabda Halaktabaduga, Nana busy labor. I know some packets of a guitar on it. Nanti Kari Pakaliba. Adu I get among Nagi person in it. Adu the Nangayam Usulono. Aduga Goro, I know on the high day. Nang serious woman crane. Some serious facility Yarari. Nang somatic Sabami win in a Yamakano. Aduga Nanging on the Kaliba, Nangi Manglado dinner. Kaidon the oil. Aduga I didn't know Imana Bamugum, Adum Kali. Aduga Nakogi Mundasu, Aina Lakumatamda, Nakogi, Nakogiba. Makoidasu, I did some Chamagatan. Some Nakoidaga, Nanaga Hybrid, I lack what to the Wakalamasum Kalamat. I know the Kaliguma, the Kanba lady. Ingo the Lana Kangano. We are just friends. Yaresida. I some no some busy level some hung money. Ado Kajakalun. Ado Haying the College Lurga. I couldn't have some say. A Christian so how bomb Pizani Hay. Okay. Hang you out the hang can I say. Ado I tamage. Yarabro. Yari. Nangi Larry Paki the Borongani. I did too many. Ado Haying Tenersico. Hoy. Haying Tenersi. A somna sir. I know what hanging with the mago una namagida mark. Ein hike. Aduga Magaiga College the technic. Matamadu Dana, I could have sat in Namagida mark, Mongo the hike. Oi, Seta, I hope to echo. Kaino, I don't know how to go to Cried on Salisibo. I did Tabuxiam Yami. Collation on Navachapa. Aduga Sona Soina Article 6 course Matogudo, Adugini. Yes, Nang Toyam Yoman credit. Hang my paroka the county. I Saturday accountant. I give Manglanse Hek Tundriba poverty. I did Dumal and video the Karim, the Contaro in a Kali. I will learn a logo. I show no Pimasaman in Kalak Liver. I get a moida, I give a call the powder vanity. Adubo
maduna ai mi hoi bangamo aduna ne ini yamna kan honarisi aigi mai panasu aigi manglandi ne aina satare accountant mo iba masini makoina su aigi de ningzariba manglana se aidi maphauna han ba pam hoi ne du ke su kaidi ke dorge akhuju like tami adu nang su tami nang na khari hanjan badu wani sonda college kana amu as tawda ba yada bani nang su hono na khoi gi di imung manung sen thum pai adu paisa loina mag darka le bangai na khoi yum da loi le re na nang matik sa bala re heba mi ma oi ba pam da bro nati achau job ka to du pam da bro as ke do no khoi imung da dum ai sa ba thak gi ko na ba paisa loi le everything yare se adu ai khuram nang ka chalu sidana kari bi je ga no ahoba nang na chaning ba loina ba khoi ma ga khoi se ga na sune nang la phasem na rawi adu khoi de horen college lo rega chang o pur o haidne ima ge se ga na so hayori ni changu ba budi yaid adu ga ne ai no wa mai na ingon da serious am loigan ai nang na kai ta khan ba leite ko ai just nang friend amane na khal sidagi hena ne ai atopa ai haning di as nang loina bit thude ko sinan ai wa de sinida nang si oirasu amabu oirasu adu ai kasu kai leite ga dorge adu nang di ai yu je ge kaino ai yu be yaroi drabo as yare nang hairu ga ta phagi ta tasale phagi to bani da nang ai ga di marup ni kaino adu khoi ma ga ne che ga nang mungai hori bani ho ba asa thak me am thamale hori chalo se ba hoi chalo se lo de lo ka khalo ga da hoi thorge ko hoi thoro kana thogunu ko asum nai ne ma bu yum da podana laki amade ekhoi da iche amade imaga mathe lukoi lang dona khoi chamina dan leki madugi matungda ima amade iche makhoi atopa ka amade leki aikhoi ni khakang ka amada phamina dana wari sanaki matamadu da aina aigi nungsi babu mangoda icham chamna aina phongdokira adubu mahakti yamna kana aina nungsi hain hairu bududagi mahak aingonda sawbelaki karino gorom nang haisibo nangi nimda koroga aibu bisa pithak toroga nang na ingonda hekta hairaga aini yagadraba soita wagi wasum nang anasida nang sum napal ama sum toksale nupine larik tamaga ai wahagi nang na phanam chawbo orsune nang nupini aduga aina nupa nang na sum larik ta thawai yobudu bude ina ngonda yami kai komneida ado nang ise sum aingonda sum aigi nuksiba jifu nang eboy chum towi mo sum toksale ado ai di nang na tati kanam ta loroi nang de igini ai na haribasi nang na yada taradi ai boro gono ai atopa lambi ma soidani yang kani kaino nang haisibo goro nang gi ni makta ta koroga ai bo yamnu sidana nang ngangi du karino ngasi de gine nang ga iga morup oibe soto aduga nang so ingon ngasi de message thar kusar phone tor kusar ai chake ai gi lambi pio hato yumasdagi satkibadi aige yaba yauduna sapyaroi yumasda laki matamdadi nange yabada yumasda lakibani dubu satkiba matamdadi aige yaba yauduna yumasdagi satkibiyaroi kari nangi ne yumasda laabani nang mani sinine aibu loina khudum chalani sinine hado sita aina haisine aina haibse aina nangi ichat mangan gabanati aige nuksiba subang esap tukdri marang kaigino nang ai gati na basum ngasing arang tro ha ngasing arang kaktra ba adu ai ge oreto hado gorob hado nangi wado ai taninge hado ai na haibsi nang yadarti ai gi khutang kedog deba nangi ne umsida ai bu kowraga nangna namja nam theknage aduga by force nangna ai bu khudum change sinine mado namang da phabu manguno madudi namang da phabu manguno mangda mangera mangwera ngasidi ai nuksibabu nang accept to godabani adu natrabadi yum asidagi nang chappiaro yum asidagi chappiaro gana nangi nengmdala aga nangne hekta ai bu khudum chalani sini hado thado ai sida thado se
ꯅꯀꯣꯛꯁꯤ ꯀꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯝꯗꯧꯔꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯍꯩ ꯒꯧꯔ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ ꯌꯦꯡꯉꯨꯅꯦ 이베마 영훈이 노빠노빠시 또 지금 너네 넌 가오리드나 넌 가오리 미기 마사지 먹고 까이까이 그노 또 싶어 이마 아이기 눅시보고 많은 미래 아이고 많은 파기 오이나 칼래 마하는 날이 카라 이러버니 마학 똑바로 뭐 이러버니 하더나 마하는 인고도 맞다 못보나 먹다 아이고 까리 술레이트나 칼래 마하는 날이 카이비 아이는 와칼 야우더비 아이나 똑바로 이러버기다 뭐 마기 마카다 이불 레이와 아이는 마나 칼래 아이기 눅시보고 많은 미래가 마나 아이고 까 술레이트나 칸바 아이게 눅시보고 많은 미래 아드가 까리노 미낭나 떠오시보 까리노 봐 어지 까리노 똥돌이샤 이몽어시드 까리노 똥돌이시보 뭐꼭 좀 뽑까이까리 시드기 짝크가 마용 역크랭 칼로 폴리스 포르가 라니 난 까리노 보이 돌이시보 난 나탄다 너 빠진 나탄다네 이몽어시다 나 제시가 거의 니 레비다 나 제시는 놈보다 시고만 사자체 똥디네 까리노 바낭나 떠오시보 아이 이베마 아무튼 꼭 도네 아무튼 영혼의 미갑 토이브레 오네 쇠타 이마 시라브르게 넘떠오네 뚜미네 레이크레 카리노니 아드디 개동니 게임도 와르니마 시라브디 파라바니 이마 망극참다 미운 카라가디 팡이 아드디 가마이 동니 호스피탈에 부르버수 마코이기 뭉마눅 라간다 토리버 토독시디 거롭나니 하이드나 폴리스트 컴플레인 떠오르니 어두워버디 거롭수 다사타란 카리노 떡도리시보 카리노 보직 떡도리시보 이마 까리수 칼론 당신은 마사시다 잡아 틸라가 막 하토크라지 아드가 폴리스타 주다 아로이 이몽 모능도 주다 아로이 아이 마블로 실라기 카리노니 보고 낭나 떡도두보 카리노 이마 이제가 마가 한도 아이 타박자 이자타기 야리 카리노 낭 떠오르시보 거로 낭나 떠오르시보 가마이 동리시대 이마 시대기디 이제 뭐라 한번 들어 뭐라 하면 기문웅도 합살라가 마기 이눈 끓이게 실로이나 대토시 아드가 뭐라 하시다 합살라가 무니시팔리티기 파타 하우티 훈독고 마펌맘다 아이 마부 훈독으로게 그래 너 그에 둠 영내 시까이기노 그래 너 뭐라 하면 뒤로 마부 마펌맘도 훈독 들어봐디 마펌마시다 타마디야로 그래 너 아쉽다 마학부설 뭐라 하마다 이마네 이제네 아이네 거의 훔창나 합전기 마두다 보라 아두다 토리 기살라가 아이기 바이크 아두다 마학의 시바 마사도 합라가 아이네 무니시팔리티기 포체이 파타부 훈독보 모펌다 마학부 훈독나나버기다 막 누미당 와람 염덕이 가리 타우도록이 아이나 염덕이 타우도록보다 트래픽 잠 오락보는 람비도 막 가리 랩톱 랩셈떡이 마타마두다 아이기 이마나바 펑카스 람비에두다 아이가 탱나키 아마디 펑카스나 아이부 람비에두다 징나나 아이기 낙타 상실라가 거울키 에이 까이 찰리노 에이 아코이 팩토리기 폿 아마 아이 러르버니 그리노 팩토리기 폿 오 나코이기 두께게 샤브도 마니 아코이 바봉나 뽀체이도 엄따 러브 라오나 에 낭나 한게디 아목따 도마이네 삿부 우디네 그리노 보라시보 앙앙 버테이리시보 이로 나트라가 나테 아코이 둑 샤브도 아두기 컬러 앙앙모도 뽀체이도 싱도 룹토로바 마추 앙앙모도 아다 보라시다 합찰라가 윰도 puro나 아코이 바봉나 하르고데 아이 pu라인 아이디 이 말로레 아도 본다 보코이레 모토 본지드나 아이 라케 아이 호렌 시기 뽀체이지 로이 탐로라간다 파우 파우나르세 야레 아두디 낭이제 타우리지 카라 까나 끼리 파도니 이빠이 터레네 낭보 시보 아이 빠이비로 끼게로 야니 아이 토르게 야니 아숑나 펑카스 잉원다 하이펫 징나키 아이나 마파마 두드기 아목 가리에도 타오르가 아이나 무니시팔티기 포체 혼독 뽀마파다 아이나 목사키
ꯑꯁꯨꯝꯅ ꯑꯩꯅ ꯆꯠꯂꯤꯉꯩꯗ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯩ ꯂꯝꯕꯤꯗ ꯈꯥꯝꯈꯤ 이만이네. 그래도잖아. 할로, 이마. 그래도게. 헤이, 거로. 낭내 연방이도 그이기노. 아, 아시부도 얌초는 보러. 아시부도 염대 얌초는 보러. 낭내 모니시 발대기 마포만도 돈도 까내나 떠리도. 가리도 낭내 미야 시부도 부부도 소이드나 미우라만. 미우라고 호렌 람비기 파타마 마타에도다. 미야 시부만 레라미 할간다. 가우럽나 마포만도다 가리데 포체이 수바이나 부키 쿠기. 아두 하라디네. 낭 소이드나 제널. 로. 염도 보러. 염대 얌로 돈을 보러. 호이마. 염도 보라기. 후지마 보라기. 아스마살. 아이. 가리 타오르가 아무 하나. 염도 못 보르가 라키살. 염도 보르가 마카디 가리 타와. 살. 마두기 마뚱다. 이제가 아이코이 홈. 보라 두드기 마사도 뭐 록투이. 마타마타다. 막 실험들이 있어. What? 낭나 탕나 두gam나 틀려보 파우보다 막 실험들이. 어쩌면 있어. 시다부터는 말아 모르간다. 이마나 타오 부토럭기. Oh my God. 낭기 이마수 타박가 시대기 오바. 따비리니 거이마. 야래 아무도 가비고. 하요 마카요. 이치에수. 낭기 이치에수. Good. 이몽시대 레이베나 코요 홈. 마마네 마차누피네 마차누파네. 아요 마카요. 어두디기 마기 마사다 타오 해진기. 마토마도다 마 타오도 마사다 해진마다 탕네 틴б기 마펌 싱어드다 타오네 짱마드다 막갑 라우드나 라우 콩바 호르기. 마타마드다 아이코요 홈 짱드나 마켓 켈라가 마부 마이 타도기. Oh my God. Ato kyamna minungsi leitana. Nangna nungsi haibadi yadabagidamag Swetabu nakhoi ahum sangduna imung aduda mai thadana. Madugi matungda tabak asi nakhoi na pangthokpa mandana nabagidamag nakhoi gi nakhurada Sweta gi imung da call tohanki. Natra madugi matungda aikhoi da muk imung manung na phone toki. Mafam asida laki. Nakhoi na khangjinadaba saki. Masa mathanta washroom da changduna mai thare hadina ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯄꯥꯎ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯃꯤ ꯎꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔꯗꯒꯤ ꯄꯥꯎ ꯐꯪꯈꯤ ꯃꯗꯨꯗꯤ ꯅꯪꯅ ꯅꯌꯨꯝꯗꯒꯤ ꯃꯤ ꯑꯁꯤꯕ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯕꯣꯔꯥꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯈꯪꯈꯤ CCTVꯗꯁꯨ ꯎꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯅꯪꯅꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯋꯦꯇꯥꯒꯤ ꯑꯦꯀꯥꯎꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯦꯁꯦꯟꯖꯔꯗ ꯌꯥꯎꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯥꯟꯅꯔꯛꯇꯕꯗꯨꯅ ꯅꯈꯣꯏꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯂꯥꯛꯈꯤ ꯅꯪꯅ ꯅꯊꯃꯣꯏ ꯁꯦꯡꯅ ꯁ꯭ꯋꯦꯇꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯁ꯭ꯋꯦꯇꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅ ꯑꯗꯨꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯝꯕ ꯌꯥꯕ ꯅꯪꯅ ꯆꯠꯁꯤ ꯅꯈꯣꯏꯗ ꯆꯠꯁꯤ ꯃꯗꯨ ꯌꯥꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯅ 이라이 라이나 낭나 나쿠따기 난톨 마학 마틱 사바 누피 모 오이게 하이번 마나 낭부 누시다바 나티 마학게 반다 마두 팡내나 버기다바 마학장 신자게 하이바 각단 낭나 마두 포봉 아이바드 가리쇼 가이티 낭 hौ직 sahi aduki matik nahawari aduga all assam gi oina 12 ta 2015 da topper oirakhiba nupi amani araiba dinati larik laisu da thawai yogjaduna chumna lambi amada chachabudu nangna nangi nungsibabu accept tawde haiduna 하투 ngaingam mawongda nayumda kauraga nangna makoktu thugairaga thangpham 13 13 thillaba matungda amuk sumai tharaga hatpa nangi nathakta khwaidigi kanba sarche thangkhalaga farsi gi chara phangnana bagi damai honaga chende sir imong asigi mi puna magari da hapjalo imong pabung choloina na court sana batokshi 아이디 터도가 시다 좀에 터도시다 바봉 야우디 하두부 아동기 사누피 아동기 누피 아마디 아동기 사누파디 아이콘 호주 부자다 비야로 가리데 포컬로 파니서 마마 모르가 마치 모르가 아두기 마탁트 누피 모르가 누피 마기 아와바부 캉다바 눅시 하이바디 야다바기다바 마사 누파 아마디 모파 누파기 미상상도 핫바디 야우바
नखोई नथक्तसु शीबगी चराक पीननबगीदमक मतिक चाब चार्जशीट थांगतकनी चलो चलो काखलो गाड़ी काखलो असुमना गामाई मखोई पुलिसना पुकी पुलिसना मखोई मथक्ता मतिक चाब चार्जशीट थांगतकी अमदी कोर्ट मखोई पुथोकी सर अदुदि मखोई करी करी चराक फंगी सर अहानबदा केस असिगी 2017 दा केस असिदा चेनरिबा मखोई अहुंगी मनुंगदा गौरव हारिबा मियोय असि फारसी तौरगा हाटकदबनी हाइना राय ताकी अस मधुमती नुंगाई सर अस अदुदि सर मा फारसी तौरनी हाइब्रा सर गामई लोअर कोर्ट न पीबनी सेशन जज न पीबनी मसी मथंग हाई कोर्ट अमुक चकदब हाई कोर्ट की मथंग सुप्रीम कोर्ट अमुक चकदब अस सर अदुदि लोअर कोर्ट न पीबसी मु हाई कोर्ट याम नमु कैंसिल तौगले अदुगा हाई कोर्ट न यारसु सर सुप्रीम कोर्ट अमुक कैंसिल याम तौगंदाइने सर अदुनि गामई अदुबु हौजिक ख्वाइदि ngakpadi केस असिदा ममा अमदि मचे मखोई अनि मपुंची चुपगी फादोक मतम अदुदा पीकी मचानुपा गौरवपुना फारसी तौरगा हाथ पहाइदुना राय ताकी सर करिनो मपुंची चुपगी से ममागा मचेगदु सर मपुंची चुप कैसुम संगदुमक लैबा अमुहना मखोई मपानदा थोप यादब अस सर पुपेन हे पेलिरगो सर अदुबु लुरबिदि गांगमई हंदक इनौ नौना 2022 दा लाकपा राय अमना हानगी गौरवपु शीबगी चराक पीबदुदी अदुमक हाई कोर्ट शीबगी चराक अदुमक पिरखरे अदुबु ख्वाइदगी ngakpadi ममा अमदी मचे अदु मखोई केस असिदगी मखोई गे मरी लेनद्रे हाइदुना हाई कोर्ट थादोरखरे करिनो सर अदुदि कमाय तोब सर अदुबु इमुंग मनुंगना अमुक यारबदी हाइबदी सैतागी इमुंग मनुंगना अमुक केस तौसलगलबदी ममा अमदी मचे अदुगी मथक्ता कोर्ट अमुक थेंगनबा यारी सर अदुरदी कोर्ट मोइन अमुक अमदी मखोज मपुंची चुपगी अमुकसु करी चराक फंबदुम यारिब्रा सर हौजिक मदुगी मतम लैरी इमुंग मनुंगना लेमना तोक्तों मानदी अदुबु थौदोगसे अखोइगी नॉर्थ ईस्ट हाइबदी गुवाहाटी आसामदा थोकपा थौदोग अमनि इनौ नौबु केस अमन हौजी हाई कोर्ट ना फारसी तौबगीदमक अयाबा पीरिबसी सुप्रीम कोर्ट ना अमुका फारसी तौबगी अयाबा पिरकपा तारगदी मराल सुंगलै लेतबा नुपी अमबु नुपा अमना नुंसी हाइदुना मागे नुंसीबा यादबगीदमक हाटपगी करिगुंबा फारसी तौदुना चेराक पिरकलबदी मसिन इंडियागी मनुंगदा थोकपा अहानबा थौदोक ओइगदोरे अस सर मधुदा फारसी तौरगा हालदी नुंगाइनी दे सर अस अदुगा करिनो हजिकी ममादुगा मसेगासो हाटपा यावबनिना सर मखोइसु मधुगी चेराक तो फंगनिंख्रेदगो सर अदुनि गामai कोर्ट करिगुम मतमदा असिगुम सिंगसे यामना थेंगना मखोइगी फंगफम थोकबा चेराक सिंगसे फंगबना मियामना इंडिया की कोर्ट की चेराक पीबसिदा थाजनबसे पाक लेत्रिबन अथुबु मतमदा मरा लेबा सिंगसे चेराक खरा थुना हेक पीरबदी क्राइम तोबगी चांगसी खरदी हंथरकदबन नुंगाइजरे द सर ngasi wari se tabadadi kitang di nungai sir adubu as nungsibagi dama hatpa aduga krino as anga pa mi se leida ko sai ta oiba akoi gi swai da nate ko prithvi gi mapam kya da so anga ko si thoi go as larik hai krabi nu pi edo mama mapa na kari oranguni as adumai na mai tha do ga hatpa thana su thinba unthok pani de ko parega mai ai manung da songki funny sir as thawai nungai te Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector Tayai. Hauzik mayam na tabikre ngasigi Inspector Tayai tangkag asigi chamangaga kunga humdoy suba anobo episode. Ngasigi tawram asida koigi tabi tuna haitari hauzik fawda tumbidaba makai Diamond Radio gi tawrambo tabi riba nungsijarba listener sing amadi ngasigi YouTube live streaming ikutang da labiriba streamer sing koigi makai tigi kung pailaitana tagat pa phongdoksari.
loina loina ngasigi khogi birthday tabiriba icha sigidamakta mayam punamuk ephamangol piminasi sorok khaibam gun leibi Elias Gracie amuktang gana ningsingjage sorok khaibam gun leibi Elias Gracie daughter of sorok khaibam Dhanachandra amasung sorok khaibam ongbi Rosivina iram sephai mailekai hariba ngasigi khogi icha ibema sigidamakta ngasigi YouTube live streaming khutang leibiriba nungsijarba streamer singna yaipamangol pibiraknanaba khogi maikidagi sunulungna ningsingjari khogi maikidagi su haijari mapong apok khuding makta haitare khogi icha gulleibi Elias Gracie ipa imagi seba matolo matawang boy biu isagi punsida nada yektana punsi nungsangna leiba ngamnana bagidamakta mapoma su yapamangol pibirak sanu haidana haijari thagachari ma'am ngasigi khogi birthday gi wish pibirakpa sing amuktang mathang loktoksage tabiriba sing marakta khogi YouTube comment ki kuthang dadamak pathokchabani na haitare ado marakta khogi chithananda ba yahorga su madu tabiriba sing na puchel chawang pigani ahan bada khogi manglemba las haidana akogi streamer sina sum haibire happy birthday all haidana thaga haibire angobi sorok khaibam karong tamphakun adagi ibemsa devi happy birthday haidan haibire binodini khomdram ibemsa ningthaujam bimola naurem thakachari lanchellu palmai yamna nungai jai aduga konsam bimola ngasigi akogi happy birthday gidamakta wish pibire thakachari tamphakun amukaso naijare ibemsa ningthaujam ibemsa devi Chaubi hijam asajit chapam ibeyai athokpam yamna nungaijai gita sarang them adagi likla khuman them rajen adagi binota khetri ibem chalai maten tha yaiphabi chanu bigyarani chanu adagi mujibur set yam nungaijai ke hais Avinash Singh happy birthday haidan haibirei thagachari chan kharibam thagachari ngasigi kogi birthday siga mari lenan haitare yamna fazaraba yepamangol pibirei Nirmala Sagol Sem happy birthday to all haidan haibirei thagachari mayam ngasigi yaifabi chanu Laina chanu thagachari mayam adagi si hais Abdullah happy birthday haidana haibire thagachari mayam kogi ngasigi oina haitare birthday tabiriba ichaibe ma sorok khaibam gun leibi Elias Gracie daughter of sorok khaibam Dhanachandra amasung sorok khaibam ongbi Rosivina anigi kogi pikliba icha ibema iram sifai maili kaida leibiri be sigi ngasigi birthday numina lapu matam asida hanjina yapamangol pijari ngasigi akogi streamer singi maikaitagi swaitare mayamna isa sigidamakta yapamangol pibirakpa akogi maikaitagi ngamkhai leitina thagachari mayam ngasigi onandi thorom sing asitamina khibaga lunana Diamond Radio gi anisuba thorom paring su matang astalu sinjana ba mayamdagi ayabas lawjagi hayeng ayuki pung 8 tarko matamda channel asigi anauba thorom paring ahanba hogdok chabagalunana mayamga amuk hanna unasi matamduda khoigi tongan ba isap singi khonjelda haitare matamduda ngaijaramgi matamdu fawbugi oinadi ngasigi thorom paring asi loisinjana ba mayamdagi ayaba silawjagi tabiriba sing matamdu fawbugi oinadi kainasi